Irel Turelgi Imaidagi Patharak by Isingna, Kshetrigao Shigi, Mapham Khara, Thumjinkhiba adu, Lengaki Mari Lainaba Department at Thousa-Dabadagini Haina Kshetrigao MLA Noorul Hassan Fondorakli, Ngasi Kshetri Awang Laikai de Laiba MLA Noorul Hassan gi Yumda Pangtopa Paugi Mifamda, Mahangna Haikibada, Kshetrigao Shigi Ladiba Turel Lonambal Singh, Mamangda, Mihut Oiramba INC Amasung BJP gi MLA Singna Nung natraga leibak leitum macha ama fauba thadaramde Kshetri irel mapal Kshetri awang laikai Princeton International School mapada ising pathakhiba sing ngasi ngarangi problem nate handak ahumlak suba oina thoklibai chawasi pung kharada ka hena nong chuba maruoina damgi get hangdorakhiba aduna danger level handoraktuna fit tarukrom chauna kaiduna ising pathorakhibani ising ichaw thoktana baturel khongnung sengdokpa peling chauduna retaining wall matik chana khabagi thabak chatharaba fawba chathradriba fawba ising ichaw asigi permanent solution ama purakpada awaba oigani hiramasigi matangda Manipur gi governor unaduna paudam khibasu laikre haiki MLA Noorul Hassan makha taraduna talak asida constituency asida miyamgi thabak tawriba miyoi singna media da ngahak leitana aranba propaganda sandokli basi ninghanaba poknaba hotnaba oina lawi madugi mahut miyamna awaba taraba matam asida masak thokna miyamgi mateng pangbana pumna make afaba oigani phongdokhi Irin Turen ki imai se handak ke September ke tarik taraga marida homrak suboina ising imai pathoga flooding togibase masige se tawdringe da yamna kanna araiba machineries limited resource puthoga yamna kanna honai laibak thibade khakna hona baduna withokpa ngamkhibrai ngamkhide department gi achauba logistic as well as technical support ama dakar lebudo pibi rakhide to bi rakhide aduna maram waraga departments na matam sangna neglect toroga lakwa ai mai kai dagi karigumba makhalam tagi laps thamkide matam chana price to we lebak thibade khoige negative propaganda sandokpa singna mamangda INC amadi BJP gi MLA oiramba myoi singde moigi sympathizers singna yamna phana thamamaga ehangna mai paaba matung dai khoige phibam ekta ina thugai bagi mawong da oina propaganda sandwe lebak yam thibane